punchi mekaina amukana mayam taram nokchari know your strength adom se yamna sonba karishu to bangam loidaba amoina khanba se lan ganeba ngasidi aikoi gi manungda phomduna lairiba pangal thauna se khangdokna ba aikoi pun honamina seba somse kariguma kanda amuk phawa khalluba leibraba adom bisak piklingai wakhal tajingai imagi bibuk nungdagi thoraklaba matung tha ahum mari gi matung kamdongna upangam naba honar khibageba amasung kamdongna ngam khibageba na kanagi su mateng amata yaudana kana matana hairuba hauruba tawdana nahak upangam naba hona khiyeba nahak nanya lisinglak honaki lisinglak maitiki but you never give up nahak tokpadi leikideba chokthaba leikide aroibada nahak ngamki nahaksia kaya thongna leikhramno nahakna madu honaramdraba nanga sisu phamungdagi hendoglamdabasu yaiba nahak pumnamak ngamki kamdona nahakna matamduda uppa haibado nataba atai amatada nangi wakalsa choithokpu tawkideba nahaki pandamduda hakchinna lawkhiyeba nahak uppa haibado nataba atai amatada khalude nangi concentration sa only uppa haibado khaktaneba madumangna nahak ngamkhrineba madugi mathang sansaduna chatpa ngamnabo honakhiba mathang lepa haiki amadi chatpa ngamki ima baba koba hairki thazataba wahigia nangi chimphalagi thorki everything wasn't easy things but you won everything masi punamak nangi honazama ngaktaneba masi punamak se nahakna tandana honaramdraba amuk tapoba try tawramdraba nang ngasi sune kanga thangwedana nangi punchi do mahau yauddraba punchi amada leiramasu yaiba can you imagine that Maramasina amutang kantase nahak asong misak man nateba nahak karisu taw wangam leidaba misak amasu nateba aduba nahak matamduda leikiba nangi thauna do hauzik leitre matamduda nangna nangi pandamduda hakchin lawkibado adugumna hawjikti nang lawdre nahak puning changdreba nahakki wakal se ichai chaire khangadabado khandre khaloidabado oina khandana leireba nangi pangal thauna se mafam matam chana siznadreba nangi mangla do kauthokreba Likey gumba, TikTok, Facebook, online gaming, asina chingma kaya da ari madam mangamdana madam thadadan laye hoi nahak na dongda professional na moina changrga dikhangda se akhoi na ne photo kaplam dai da kari makanda se focus lawga kapu hai no ba maramdi camera gi lens na akakna ba mafam amakakta da punna thar kanda se make he na sengba phajaba result ma phangana bane ba asumai tawdana akhoi punchi sisu akhoi life sisu aigi pandam du da focus piba mathau tayaba afaba result phangnabagi dama mai pangna nabagi dama nahaki hiram to kakta da khangadabane ba matang asidane mahabharata gi yamna tamjiningai oiba wari matik makak mayam da ningsingjage ba dorna charge na arjun gi maikai da sum lepa mangon da sum lu na tawbase durjadona yamna kalame ba yam sauninga me ba adu dorna charge na arjun gi maikai da kari gi lepino mangon da hena lu na tawrisia kari gi no se khanganing badagi mana changing amaka pangtho me ba u amagi mathakta u na sabu uche ma yale aduga madudagi kitang laptak machimanaw manga amadi durjadon yauna magi sajo sing pareng level aduga durjadona dorna charge na hai uthakta yalibu uche ga se na koina pairiba ten aduna thaga da bani ten kapjingi gi mamangda aina wang khara hangani madu hana khumga da bani makoi loina yare aduga changing do saruk yana nabagi da makoi sem saba loi ahan bada dorna charge na machimanaw mayam gi manung da khwaidigi ahal oiriba Yudhishthir kauthoeba aduga dorna charge na wangam ba hore Yudhishthir na hauji kari ubage Yudhishthir na khumeba Gurudev una sabu uchek u pambi una sing ugi masa sing na hai humdun leiba amadi atopa uchek sing ujei Gurudev Yudhishthir gi tena do kafandana dorna charge na mahak se hana gi mafum da leiruna ba mo hair mathang da Durjadon kauthoe aduga dorna charge na wanghang ba hore Durjadon munna yengo na hauji kari ubage Gurudev una sabu uchek u pambi ichini naw sing amadi Gurudev ujei Gurudev mahaksu dorna charge na kauthoaga tendo kafandabida mahaki hanagi mafamda amuk leiruna ba mu haire aroibada dorna charge na Arjun kauthoe aduga wanghangi Arjun nang hauji kari ui Gurudev ucheki mabit ujei Gurudev na mu hangeba Arjun namangda leiriba u asi udabarne Arjun ujade Gurudev Arjun munna yengune una asigi masasing leblibana sinanaw amata udabarne Arjun ujade Gurudev Arjun namang dalib liba yak sipaw udabarne Arjun ujade Gurudev nachagi tenjai matona sina tamliba uchek asigi mamit nataba atai karisu ujade Gurudev dorna charge na nofet tormeba aduga tenjai ado thadok na yathang torme Arjun na yathang adugi matungina tenjai thadok lame amadi
ꯎꯆꯦꯛ ꯑꯗꯨꯒꯤ ꯃꯃꯤꯠꯃꯛꯇꯗ ꯇꯦꯟꯖꯩꯅ ꯊꯥꯔꯝꯃꯦꯕ ꯃꯁꯤꯗꯒꯤ ꯑꯩꯈꯣꯏꯒꯤ ꯄꯨꯟꯁꯤꯗ ꯑꯆꯧꯕ ꯄꯔꯥ ꯑꯃ ꯇꯝꯕꯤꯔꯤꯕ ꯑꯔꯖꯨꯟꯁꯨ ꯑꯇꯩ ꯁꯥꯇ꯭ꯔꯒꯨꯝꯕꯅꯦꯕ ꯑꯗꯨꯕꯨ ꯑꯇꯩꯅ ꯃꯈꯣꯏꯒꯤ ꯇꯥꯔꯒꯦꯠꯇꯨꯗꯒꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯁꯦ ꯅꯥꯊꯩꯈ꯭ꯔꯕꯁꯨ ꯑꯔꯖꯨꯟꯗꯤ ꯃꯍꯥꯛꯀꯤ ꯇꯥꯔꯒꯦꯠ ꯈꯛꯇꯨꯗꯃꯛ ꯍꯥꯏꯕꯗꯤ ꯎꯆꯦꯛꯀꯤ ꯃꯃꯤꯠꯇꯨꯗꯃꯛ ꯎꯈꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯐꯣꯀꯁꯁꯦ ꯎꯆꯦꯛꯀꯤ ꯃꯃꯤꯠꯇꯨ ꯈꯛꯇꯅꯦꯕ ꯎꯆꯦꯛ ꯈꯛꯇꯨꯗꯅꯦꯕ ꯃꯍꯥꯛꯄꯨ ꯇꯝꯕꯤ ꯇꯥꯛꯄꯤꯔꯤꯕ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯏꯀꯥꯏ ꯈꯨꯝꯅꯔꯤꯕ ꯒꯨꯔꯨꯗꯣ ꯑꯗꯨ ꯐꯥꯎꯕ ꯎꯈꯤꯗꯦꯕ because his mind did not diverted from his goal masimakna mahaki target da pankhiba mahaki wakal soithokta pandamtu kaktang khanba pungning changba kaya sina arjuna matam punamakta lantham kaya da mai pakhiba mahaki lanba laikhideba distractions are always going to be there in one form or the other it takes willpower to not get indulged determination and the strong willpower is the key to success your life and achieve your dream khongu photpa oiramadagine edi gumna nike gumna khong ki brand ama oiba ngamnaba honaba furit khongrau turambadagi furit khongrau gi maming leiraba production company ama oiraknaba chuhing sumba nahakna chuhing khakta phangba store brand ama hangba ngamnaba electronics production gi repairing center oiriba nahakna nasagi oba production puthongnaba honaba cheki mystery orambadagi nasagi construction company ama oirakpa hairiba punumaksa oi thogloidaba amata natteba nahak asigumba upgrade ama laknaba mang chujoi choidana manggadabneba asigumba thakta leraknaba nahaki chapchaba pandam leibam thoeba leigadabneba punumaksa nangna kadai fawba punging changna honariba nangi senphamduda nahakna kadai fawba nungsiriba kadai fawba katokba ngamgadoriba kadai fawba hakchina lawribage kadai fawba honaba ngamgadori habana chingbachingsigi makha yam poleba punamak oithokpa yaiba punamak nangi oiba yaiba tawbudabu nangi achetpa phireptu darkar horise hausi aduga nangi pandamdo phangnaba lawriba achetpa phireptu khak chaba chatpa tumba matam khodimakta uba mathau tayaba karamna madu tana chatpa ngamgani karamna phangani karamna honagani kanaga loinagani kanada hangani kari lerik pagani haibna chingmujingja matam punamakta khandana leiraba nahak soidana mai pakaneba maduda pungning changna honaraba nahak soidana mai pakaneba soidana nangi lamthung phamdo yongna chatpa ngamganeba tawriba kharasina penthokpa haibasidine asidi atanba honaningdaba mithibong mitambal michen mikithi khaktana tawgadabaneba nahak mithibong mitambal amu oigadauribraba nahaki sinphamduda matamgi step by step upgrade tawnaba soidana honagadamni soidana khangadamneba upgrade leitrabadine nangna honariba pumdo arembaneba akoina akogi pandam ama leirabadine madukha akogi wakhalsida leigadabneba atopa kedungda lamseloidabani maramasina nahak nangang oiringegi thauna hanba leitaba leptaba tanthadaba puning changba pandam dukak ubado amuktang ningsingduna achipa warep amaga loinana nahaki fumduna leiriba pangol thauna khangba kanbado amuktang budokduna kanno honasi soidana mai pakani wafam kharasiga loinana ngasigidamaktadi mayamdagi bidai lawjari ahenba wakal lawsing oigadaba video singidamak punchi maike hana mingthonjaba youtube channel asibu subscribe amadi like tobiu adomadogi mod phongdokpiramu amadi hena magul leiba video amadi audio singidamak pungning thogotpiramu oiriba covid 19 gi film sisu iramdam sida lusilakpana tangai fadaba hiram khaknatana konthong wang malandana hakchang phana leiminarasi be safe be at home let's defeat covid 19 together mayam punamuku amuka hanna punchi maike na thakachari